Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Prime Minister September 18 da lakani hariba asinga mari lenena kangla manungda Prime Minister gi wangang pham amadi ANOUBA helipad sengga sagat pa hokrai. Hayeng KUKI militant group SINGGA New DELHIDA ANOUBA SoO agreement ama KHUTYEK PINANABA Home Ministry na UPF amasung KNO da khangalakrai. None amasung Tamenglong District ki Nagalup tarukna Governor da memorandum bisingkrai. Pausandona pijari. Prime Minister September 18 da lakani hainariba asiga mari lenena kangla manungda Prime Minister gi wangang pham amadi ANOUBA helipad semgat sagat pa hokrai. Bharat ki Prime Minister Narendra Modi September 18 da Manipur da lakpa yai haina yamna kana ngangnaringi cherak asida Prime Minister na Manipur da laklaga miyamna wangang gadaba mapham kangla manungda oigadori. Masigi damakta Prime Minister gi wangang pham semjin sajinbagi thabak akan mamongda chathaba hokrai. Pauchi asina phangba paugi matung inadi Prime Minister na wangang pham oigadori basi kangla manunggi kangla holgi mamangda leiba mapham asida oigani. Kangla manungda wangang pham platform ama semnabagi damakta mamang tha August 13 da mapandagi team ama Imphal da thongdore. Tata gari nipan da lakpa team asina makhoina loinarakliba tata gari nipan aduda PM na wangang gadoriba platform sanabagi machak mathumsing loinamak loinarakhi. Hauzik platform sabagi thabak tawgodoriba mapangi team adu kangla manungda leriba kangla holgi maning thangba sarukta makhoigi matam kharagi lefam chafam semgatuna hauzik leri. Loinana kangla holgi mamang thangba lampaki sharuk aduda Prime Minister Narendra Modi gi wangang pham oigani haina ngangnariba mafam aduda ngarangdagi hauna sem sabagi thabak paikhatpa hokrai. Masi pauchi asiki paumina ngasi yengsilubada khangmangam lakhibani. Prime Minister na Manipur da lakani hainariba asiga mari lenena kangla manungda ANOUBA helipad amasu semgat sagatpagi thabak hauzik paikhatpa hokrai. Nauna semgat sagaliba helipad asi kangla manungda hana leriba helipad adugi hek makha thangba saruktani. Hauzik ANOUBA helipad asi mapungfana semgatnabagi thabak yamna kana paikhatli. Loinana kangla manungda pungkhunwari security gi checkson tharangi thabaksu paikhatpa garangdagi hokrai hari. Banba yabadi Prime Minister Narendra Modi na Manipur da lakani haina ngangnariba asi lenga ki maikedagi ngasi phawba official oina lauthopa leitri adubu Prime Minister gi khongcheki mangoina na kangla dagi hauraga Imphal International Airport phawba dedim lambi gi nak yeta leriba awangba building sing masak khangdoklaga ngak sembagi thapak paikhatpa hore amadi lambi paring asida maram chadana lambi gi nak yeta potlam kaya paisinbagi athingbasu thamkhre habisu lekhrabani. Hayeng KUKI militant group SINGGA New DELHIDA ANOUBA SoO agreement ama KHUTYEK PINANABA Home Ministry na UPF amasung KNO da khangalakrai. KUKI militant group SINGGA Ministry of Home Affairs ka ANOUBA suspension of operation SoO agreement ama pinaragani hari. D-War na report torokibagi matung ina United People's Front UPF amasung KUKI National Organization KNO dagi phangba paugi matung ina hayeng September 3 da New DELHIDA ANOUBA SoO agreement ama KHUTYEK PINANABA Home Ministry na UPF amasung KNO da khangalakre hari. Adomoinamak ANOUBA SoO agreement asida kari yauri haibadudi chapchana phongdorkhiba leite. Ing kumjali singani nipangi August 22 da ahanba oina Bharat lengak Manipur lengak amasung UPF amadi KNO gi marakta KHUTYEK pinakhiba SoO agreement adu chahi khudingi renew tawduna lakhibani. Agreement asigi matung ina KUKI militant group SINGGA cadre sing designated camp sing da legedabani amadi makhoigi Khutlai sing ningthina camp ta lo tawduna thamgadabani haina pali adubu Manipur lengaki maikaidagi di nakal ahungi oiba agreement asidagi tokhibadagi ingkumja lisingani konmari da agreement ki matam loikhiba matung pending da lerakhibani amaromda ingkumja lisingani kulumdagi me ahumda Bharat lengak amasung KUKI group SINGGA political settlement amagi dabak KHUTYEK pinanaba thorang torongkhiba adu chahi adumakta da irang thorakpadagi panthaduna lerakhibani hari. Irang thorakpadagi hauna UPF amasung KNO na Manipur dagi separate administration gi demand tawduna lakhi. Haukiba ingkumja lisingani kunmari dasu New DELHIDA political dialogue ahumlak pangtokhi. Madugi matung separate administration gi demand asiga mari lenena interlocutor AK Mishra na ingkumja lisingani kunmari gi August da Union Home Minister Amit Shah da draft formulation ama pisingki.
Adum oinamak Bharat lengang nang ngasi phawba official oina madugi paukhum piba leitri. Report asina makha taraduna in kumja lising ani kunmanga da makha tana Bharat lengakna suda lerakhiba KUKI militant group singa political dialogue chathaduna lakhi. KUKI militant singi maikadigi separate administration ki demand hena kansilakhi. Adum oinamak thokliba irang asida suda lerakhiba KUKI militant group singna yausinduna hingsa gi thabak chatai hairaduna KUKI militant group singi separate administration ki demand yaroi amasung SoO agreement handokadabani haina maitei amasung naga yauna tongan ba CSO singna Bharat lengak ta taksinduna lakhibani hari. None amasung Tamenglong district ki naga loop tarukna governor da memorandum pisingkhrei. None district amasung Tamenglong district ta paikhatpa tongan ba development project sing yauna demand kaya taladuna district asigi naga loop tarukna Manipur gi governor da memorandum pisinduna demand sing asi September 15 phawgi manungda thabakta onthokani habigi positive response pidaba tarabadi pung nifuni panchupna National Highway 37 Imphal Jiribam lambi da total bangi khongjang changsin ba yauna national project ki construction work sing thingjin ba khongjang changsilagani hari. KBAC, BCLA, None LIDC, None BACCOPS, NKCF, None amasung Tamenglong district na punna sahi tawraduna ngasi Manipur ki governor da pisingkiba memorandum adu da yauriba warol singdi Tamenglong amasung None district asigi Pak Chauba geographical area asi square kilometer lising mariga chahum kuntari ni adubu hairiba district sing asigi lambi thong asi population data da yumpham oiraga sengwa sagatpagi fund sing asi population base pangthopagi mahutta mathau taba sing adu yenglaga paikhapana chingtam anigi marakta thong manana chawkhat pangamgani maramaduna development work sing asi mathau taba sing adu yenglaga paikhatpiyu freedom fighter Rani Gajelyogi pokna phamlamdam oiriba lunkauda sariba museum asi chahi kharagi mamangda central government fund thadораkrabasu hauzik phawba loshindana leribasi legendary freedom fighter Rani amasung mahaki community bu ikaiba pibani None amasung Tamenglong district ki development work sing asi minus breeder contractor sing na pibana karamna development purapangam godoribano maramaduna district ani asiki contract work sing asi minus breeder sing da PINANABA governor office na mari lenaba engineering department amasung work agency sing da director PBU district hospital None CHC Nungba Oinamlong amasung Khaupum PAC haribasing asida lepham thokpa doctor nurse amasung technician sing leitabana khudongchadaba kahemayok na hale maramaduna hiram sing asida governor na miyeng changduna September 15 phawgi manungda khudongchadaba sing asi kokhanaba mari leinaba authority singda advice piduna thabakta onthoknaba sinbiyu karigumba hariba matam asigi manungda thabakta onthoktrabadi pung nifuni panchupna jiri bamlambida totes sadanggi khungjang changsilagani hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Rimsa BP stroke tawbadagi like nanaba pukhalakhiba ama hospital na thausadabadagi laikhidre irang thokrai Nomaizing numit ki ayukta BP stroke tawbadagi Rims hospital da like nanaba pukhalakhiba ama ngarang ahing like naba ngamdana laikhidre Imung manungi maikadagi anaba adu hospital gi maikadagi matam chana treatment chathabdabadagi laikhidabani maramaduna thodogasi gi matangda hospital gi superintendent yauna maril neinaba singa wari sanaduna yasinaba ama puraktriba phawa asiba hakchang laukiroi haina misi asiga maril leina semkiba JAC gi maikadagi phangdokrai Laibak thiba thodok aduda laikhidraba miyoi adugi maming Yangkhom Keso chahi 58 kawi Imphal East ki sekta maya lekai digini Thodok asigi matangda JAC ki convener Yangkhom Noinoi Shanana haikibada Yangkhom Keso haukiba August 13 gi ayuk pung 10 minute 13 khara helakpada BP stroke tawbadagi hospital asita laikanana ba pukhalakibani hospital yauraga laikanaraga hingani habigi asada lakhrabasu hospital yawbaga numit aduda duty taramba nurse ahumna numit adu nomaijing numit obena doctor laite haina laying bikide imung manungi maikedagi fana pressure tawrabasu mathak thongba singdagi pawloba ngamloi haina anaba adu kari amata layingdana hundoktuna thamki Ngarang ning thokaba numitasu anaba adugi phibam luna lebana maram oiraga doctor gi maikedagi ICU da admit tawnana ba hairabasu hospital authority gi maikedagi ICU da bed hangwa leite haina admit honkide
ꯑꯅꯥꯕ ꯑꯁꯤꯒꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯂꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 30 ꯇꯥꯕꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 30 ꯍꯦꯜꯂꯕ ꯐꯥꯎꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯂꯧꯐꯝꯒꯤ ꯒꯦꯠ ꯃꯌꯥꯗ ꯊꯝꯈꯤ꯫ ꯑꯅꯥꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯈꯤꯗꯦ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯗꯣꯛꯇꯔ ꯂꯩꯇꯦ ꯂꯥꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯨꯈꯠꯂꯛꯄ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯁꯇꯣ ꯂꯥꯌꯦꯡꯕ ꯄꯨꯈꯠꯂꯛꯈꯤꯕ ꯑꯗꯨꯗ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯄꯥꯎ ꯂꯧꯕ ꯉꯝꯂꯣꯏ, ꯗꯣꯛꯇꯔ ꯂꯩꯇꯦ ꯂꯥꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤꯕ ꯅꯔꯁ 3 ꯑꯗꯨ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯖꯖ ꯃꯁꯤꯡ ꯁꯨꯅ ꯂꯩꯇꯕꯅ ꯀꯦꯁ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯖ ꯃꯁꯤꯡ ꯁꯨꯅ ꯂꯩꯇꯕꯅ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯅꯥꯎꯔꯦꯝ ꯀꯨꯃꯥꯔꯖꯤꯠꯅ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯇ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯄꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯖꯨꯗꯤꯁꯤꯌꯥꯔꯤꯗ ꯃꯤꯌꯥꯝꯅ ꯊꯝꯂꯝꯕ ꯊꯥꯖꯕꯁꯤꯡ ꯆꯥꯡ ꯍꯟꯊꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯂꯛꯄꯗꯒꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯟꯅ ꯇꯛꯅꯕꯗꯒꯤ ꯖꯖ 5 ꯂꯩꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯈꯥꯏꯕ ꯍꯣꯝ ꯀꯣꯔꯠ ꯑꯃ ꯂꯤꯡꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯖ 5 ꯁꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯆꯤꯐ ꯖꯁꯇꯤꯁ ꯁꯥꯔꯒ ꯖꯖ 3 ꯈꯛꯅ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤ꯫ ꯖꯖ 2 ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯋꯥꯌꯦꯜ ꯆꯠꯊꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯖꯖ ꯃꯁꯤꯡ ꯑꯁꯤꯒ ꯀꯦꯁ ꯃꯁꯤꯡꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯖꯨꯗꯤꯁꯤꯌꯥꯔꯤꯗ ꯊꯝꯂꯝꯕ ꯊꯥꯖꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯠꯂꯤꯕ ꯖꯖ 2 ꯍꯥꯞꯄꯤꯕꯒ ꯂꯣꯏꯅꯅ ꯖꯖ 8 ꯂꯩꯒꯗꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯟꯊꯣꯛꯅꯕ ꯋꯥꯐꯝ ꯃꯔꯤ ꯂꯩꯅꯕ ꯂꯣ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯖꯁꯇꯤꯁꯇ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯅꯥꯎꯔꯦꯝ ꯀꯨꯃꯥꯔꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯅ ꯁꯣꯚꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MLA ꯍꯥꯏꯕꯁꯤ ꯂꯣ ꯁꯦꯝꯕ ꯉꯝꯕ, ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯃꯨꯟꯅ ꯈꯪꯕ ꯅꯩꯅꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ MLA खन्बा मतमदा लो सेम्बा ngamba MLA ओइगदौरिब्रा हाइबतु खंदोक्तना प्रजा मियमना थागलकदबा मिसक अदु इसा इसागी राइट खुसिनाद्रिङैदा यामना मुना खंबा मथौ ताइ हाइना सोशल एक्टिविस्ट वांगखेम सोवाना फोंदोरकली। वाफम असि लेट यूनाइट फॉर अ स्ट्रॉन्गर फ्यूचर फॉर द डेवलपमेंट ऑफ कुंबी केंद्र हाइबा वाखलोंदा निपान सुबा लीडर्स मीट की थौरम अमदा सेंट्रल इलेक्शन कमिटी चीफ ऑफ वांगखेम सोवाना सिंदुना कुंबी असेंबली कॉन्स्टिट्यूएंसी की वांगु अहलुप चुथेक लेकाई कम्युनिटी हॉल पांथोकिबा पब्लिक कन्वेंशन अमदा वांगखेम सोवाना फोंदोखिबनी। थौरम अदुदा कुंबी असेंबली कॉन्स्टिट्यूएंसी की हानिगी MLA सना समवीर सिंह, सेंट्रल कमिटी की प्रेसिडेंट लोइतोंगबम सुरचंद्र, कुंबी SC की अपुनबा पोलिंग स्टेशन 38 लाखपा मसक नाइबा लुचिंगबा कयासु सरुक याखी। सोशल एक्टिविस्ट W सोबाना मखाताना फोंदोखिबदा कुंबी SC की मनुंगदा लरिबा कुंबी इथाई वापोपी लंबी कुंबी टू वांगु मैन रोड चटप मरुओइबा लंबी असुकी मतिक फिबम फत्रे। कुंबी SDC ऑफिस लई अदुबो स्टाफ सिंगदी ऑफिस ता अमपता फमद्रे। मार्केट चाखत्रि मैहौ लांपोक थोरप मतमदा मै कननबा फायर सर्विस लैते इथै लखोंग अदुकी मतिक फिबम फत्रि। येंगलुबा हिरम खुदिमक्ता कुंबी AC असि सोथदुना लैरी। अदुना करिगुंबा प्रजा मियामना नुंसिबिदुना अैंगोंदा चही 5 असिगी शक्ति सिनबिबा तारबदि नुपा थोकना कुंबी SC की प्रजा मियामगिदमक्ता करिगुंबा मसक थोकपा थबक सुंसोसोदना तौजगे हाइना फोंदोखि। टेक्नोपल की सीटा गवर्नमेंट हाई स्कूल की महिरोई हुमद्रा नारकपदगी स्कूल थोंग लोंख्रै टीचर्स डे यैथोख्रै। हौखिबा चयोल अमरोमगी मतम असिदा मणिपुर की बॉर्डर डिस्ट्रिक्ट अमा ओइरिबा टेक्नोपल डिस्ट्रिक्ट लेरिबा सीटा गवर्नमेंट हाई स्कूल की महिरोई हुमद्रा रोम लाइवोंग खंगदबा लैनाना नारकपदगी स्कूल अथॉरिटी की माइकेदगी मतम कक्तना स्कूल थेंजिंख्रै। स्कूल असिगी टीचर्स डे पांथोकनबा मतम लेपलमखिबा अदुसु मतम कक्तना यैथोख्रै हारि। पाव असिना मखताना हारिबना महिरोइसिंग अदु मतौ करमना नारकलिबनो हाइबा हौजिक फावबगी ओइना चपचाना खंगमंगमद्री। अदुबु महिरोइसिंग अदु सीजनल वायरल इन्फेक्शन टाइफॉइड नत्रगा कांगदगी पोकपा लैनासिंगना ओइरंबा याय हाइना चिंगनरी। पाकसना अंगांगसिंगदा लाइवोंग खंगदबा लैना नारकपा असिना महिरोइसिंगी ममा मपासिंगदा नतना खुलगी मियोइसिंगसु मिपाइबा पोकनरै। लाइवोंग खंगदबा लैनाना नारबा स्कूल असिगी महिरोइ अमा लाइकननबा टेक्नोपल डिस्ट्रिक्ट हेडक्वार्टर की किलोमीटर 19 रोम लापना लेबा प्राइमरी हेल्थ सेंटर अमदा पुखलकपदा हॉस्पिटल असिगी बेड सुनरी लेतबना महक
ta natana atopa center asida laikananaba pukhlakiba school asigi maheroi kaya ama doctor gi maiketigi mayumem da leiduna layengnaba khangankhrai masina maram oiraga mama mapa singna henanuna ba phawhalei Technopal district that Nona healthcare crisis mayoknariba asiga mari lenana KSO na school management and development committee gi makedegi chief medical officer da ngasi khudakta jaga sing aduda medical team sing deploy tawduna free medical camp yauna school ground sing da malaria flagging drive pangthonaba taksingkhrai KSO District Education Secretary gi Memin Mathena haikibada school gi angang sing paktakna na layong khangdaba lainana narakliba si yamna mipainingani mahiroi sing asida matik chaba medical attention pibaga lonena kangdagi sandokpa laina sing asi makhatana sandoktana ba mari leina ba singi maikedagi mathauta ba thabak sing paikhatba changi mahiroi humdragi mathakta ana ayek yawraba phawba medical gi oiba athuba khongthang sing lokhatriba asida community leaders sing amasung parents sing gi maikedagi naba fangdokli makhatana atopa miyoi kaya amatasu khudong thiningai oirakloi haninga leite haina penaba fangdokhi maitai singda kananabani haiduna national highway to hangdokpa KUKI zo council na yakhidrei National Highway to hangdokpana masing yamba maitai phurupta kana hanba natana KUKI zo phurupki miyoi singda kanaba amata yak lairoi haina KUKI zo council na fangdorakli Council asina thadorokba cherolamana hai Chuchangpur khundariba miyamna hojiksu tangai fadana changdaba yadraba polam sing fangdabagi awaba mayoknabaga loinana aram khawrangbagi chaina khangli tanfan masida National Highway to hangdoktuna maitai singda kana hanba phanghana ba thorang lokhatpa haibasi KUKI zo council gi mayokta leiba thorangni asiguba thorang ase council na yaba ngamloi sanglaba matam khayamarom Chuchangpur gi miyamna gas cylinder launaba honabada awaba kaya mayokna duna lakli nomagi chana ba cheng phawba ningthina fangdri National Highway 2 da lona yadaba mongda miyoi kharana tax khongatpagi thawong chathari lengakna asigumba tax khongaliba miyoi sing asigi mathakta akanbam iyeng changdrabadi highway hangdopagi kanaba leiroi highway asi thingkhibadagi Chuchangpur district ta leriba miyoi singda kanaba khara fanghale haina palladuna cherol asina hai tampakta leriba anti social elements singna Food Corporation of India FCI gi chakthung chada kunlom tampaki lamdamda namduna puthoklamba adu haujikti Mizoram Hauraga public distribution system gi polam sing pusilaklabani ne Chuchangpur district ki miyamda mapung phana fanghan mangamlei matam sangna chatharaliba amor pathawong adu thingdringi da national highway hangdoklabadi tampakta khundariba masing yamba maitai singda hena kanaba piba oina thokani haina KUKI zo council gi cherolasina fangdorakli ing kumjal isingani kolomjogi me ahumdagi hongna KUKI zo furuki miyosingna awaba kaya mayongna duna lakli haina palladuna cherolasina hai KUKI zo furuki miyosingna chathok chasen tawbada khudong chana bagi damak airport sembina bagi wafam haizabada authority na thausadana lakhibani miyamna hauzik thainari ba khudong chada basing kokhana ba hona dringeida national highway hangdoktuna free movement lehena ba hona rakpa habisi chamjaraba miyo lising kayagi human rights khongoina bani haina lawi National Highway 2 gi lambi paringda anti-social elements singna lona yadaba mongda tax khongapagi thawong khudakta lephangadabani haina wafam asida Chuchangpur gi miyamna amato oina leminari lengang na piba tengbangi potlam sing ching amasung tapakta cham manana fanghanaba mari lenaba singna honagadabani hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba paw amuka hana pizari Prime Minister September 18 da lakani hairiba asiga mari lenana kangla manungda Prime Minister gi wangang pham amadi ANOUBA helipad semga sagatpa hokrai HAYENG KUKI MILITANT Group SINGGA New DELHIDA ANOUBA SoO AGGREMENT ama khuyek pinanaba Home Ministry na UPF amasung KNO da khangalakrai None amasung Tamenglong District ki Nagalup tarungna Governor da memorandum pisingkrai matang asida Loyalam E-PAO na namitangi pau bibil lazare tabiri ba khudimako amuka hana kurumjani